Yes, I myself, I giming Dr. Lydia, mayamna Santani, Hana Sukanga Bibidoni. I angang ahungi mama amani, sanupa ama amadi sanupi ani. Aduga, I isamag Partners Program of New Consumer Community Society President amani. Aduga, mayam hen fido hindo na hangbiri baduni ay isamag kogi India gi oina first president. Aduga, World ki oina Loiba Presidential Council member haibatugi haiba council dugi ay samag member amani. Aduga, Master Profi kina post amasu ay certified. Aduga, ay isamag private investor amasuni aduga new global portfolio ki o na amasu ay sari. Aduga, mayam gidamakta ay isamag motivational speaker amu oina lejay hapsu mayam kangbirang kani. Aduga, new economic evolution of the world haibsi global gi oina promote tawjariba miyoy amani. Aduga, yamna nungayba amna koi world gi oina lejaba World's General for Peace haiba association dugi member amasu ay oisari. Yes. Ngasi mayamna tabiga tu si karino haragadi what you will hear today haragadi the new economic evolution of the world haibasima gi matangda karino khoi hajagati haragadi global gi oiba portfolio sina karino amadi ko ownership oib sina karino aduga khoi ni sida pijariba education sigi sina kadai phauba kanaba pige haibado adui matangda power of education haibado sina mayam da share tawjagaduba aduga kari business no khoi ge loina na laisina aduga latest ki oiba information amadi questions and answers singdone aina si mayam da share tawjagadusi. Yes, adu khangdringai mamangda share tawdringai mamangda aina mayam da hajaningsi karino haragati miyoi khara amana adum paisa pare khara amana adum lairaga lay masi kaitagi no haragati koisida layriba environmental gi oiba pollution mayam laiba amadi paisa masing nongmagi mamal singdu haidi akoigi any pot amagi maman si nongmagi maman hengalakpa amadi akoina thabak tawjabagi salary tolop na chingdadi akoi hengalakpa naidaba aduis mathata koina any service ama tawu matamda retirement haidi pothapki matam haina laidan aduna maram orakanda koigi miyoi bana thabak tawriba kuding makse cycle amada leikiba dauna tawkiba and adu khaktan natana hojiti saukhalapagi matung ina robot singna akoigi human miyoi bisingna tawgadu thabak singse mahut sindokhiba aduga thabak phangdabagi samsya mayam malakpa madi ahongba revolution mayam lakpasina maram orakanda hanana paisa pairaga leba miyoi khara ama adum pairaga legani aduga lairaga leba miyoi amna adum laira silga leba adune laiba problems. Yes, sigi matangda ina mayam da hangjani amati isagi dreams laibra. What are your dreams? Nang isa-isagi dreams to karino haibdo. Yes. Miyoi bu khuding makse mana pamjaba manglan dreams singduda chatning bangatani adu miyoi kharamadi adum phawna khidana adum lay sigibe yawi ayambana phangdaba ngatani aduga miyoi kharamadi dream habs karino manglan habsu karino habse sukhang khangdaba phawi yawi adubu aina masida hajaningbse karino haragadi focus tawbiyo isagi dream focus haibadi karino har example on har follow one course until success hagne isagi dream to the focus tawbiyo isagi dream to the focus tawragadi yamdrabada akoina mai pakre fawdi follow tawbiyo adune focus haizarisi
adu ergadi sungsoi soidanam ki damakta nongmati isagi na mangjeriba manglan adu soidanam ki mangphaunagani haibaduni aini ngasi mayamda thamjani famsi aduga yes kwaidagi fajaba the secret haragati aron bahai tare koi Meitei lon da haragati the best time to invest is when everyone is not interested the aron ba mai pak gi aron bas kari no haragati mai pak gi aron bas kari no haragati mayam pumna makna pamna dringai man mamang adagi mayamna interest oirakte khoi Meitei lon haragati interest oi bahai tara pamna da bahai gatra adu oi dringai gi timing sida invest ta hobudane aduga mai pakpa haibasi mayamna already simadi phare haina mai pa aga leiba potuda leibudo anything invest over adu mai pakpa you cannot succeed by buying what is already popular han already popular oiba potuda leibudo adu mai pakpa mayamna taunadringai mamangda han leigadobune mayamna pamnadringai mamangda koina han tawbudam mayamna khangdringaida han koina han kong thangjil hawgadobuni hatni hadi mayamna yamna pamnaba poto adu changsingumsi hatni mayamna khangnadringai mamangda koi kong thangjil hawsi habneba yamna mai pak aronbo yam mai pak yam successful oiba miyo emo oisi haragati secret haisi kaino habda mina tawnadaba thaba am toksi habi samsam yes sigi matangda ina mayamda se tawjaningbase koina mayamna hanadagi su hauna taraga lebsu yarongani duga sukang khangdaba ngasi khakta aigi oiba webinar si Manipuri language ta pibasi ngasiga hana anirak subani whole world ki oina international ki oina piba webinar si haiba ai isamak si ngangba natragna mayam amna ngangkiba suta tadri haiba new economic evolution the world se ngasi phawda karigum yam phawwa khangba leitri haiba leragati mayam khut amta thangda piro kana kana sukang khangde haiba leragati ayang ka yengsake yes new economic evolution of the world haibasi akoi nate koi group koi gi landum hai tare wealth haragati si yamna akoi gi safe and security oina mayam amada harauna bidamakta nuanabidamta isa gi landum mayam phangna bidamta isa gi mangjaba manglan dream sindo phang realization da lakna damta phangna bidamta mayam pithopa dugum makhangi landum amane new habasi the new economic evolution of the world habasi yes haiba new economic evolution of the world sida component ahum na sai haiba components karino haragati the three components of new masa ahum na sai number 1 chikai haragati education and second the co-ownership and third the business haiba ahum smakche karino haibda ai one by one masa khaina mayam da ai haijage mayam na kai gumba khangbi dre haraga su questions and answer section laigani adu da dum pita to kasim pamase you can ask any question yes sigi new economic evolution of the world habasi kanana puthokpirambano haragati aina mangda thagatsaribe slide sida ubiba koini yamni kai khumnabda matik charba Andrew Crowtop hariba koi Russia da base toba saknairaba mioisinani mase khoigi new group of company seki CEO amasuni aduga masina Academy of Private Investor haibadabu thopibasu oiba aduga adubu ibiba mioidusuni aduga masi multi
disciplinary professional investor haragati makan kayagi investor wa adugumba investment gi portfolio puthopa duki matik chaba miyoy amani aduga businessman amasuni aduga koina mayamna khangnaiba crypto unit program haridugi puthokiba miyoy amasuni athadu amasuni adugi sumatakta akoigi NETV program da secrets of millionaires with Andrew Krobotok have the match all the time host what aduga finance times have a business journey to the karamba makhangi journey and haragati financial and investment sikamaina sakot hangadage haiba 2018 da phungdokhiba Melon Reese have a magazine to the one of the best award funkraba adugumba miyoy the best business course amoina why to keep our business ke course amani haina prize pikraba adugum miyoy aduga masi wulgi oina leiba akoigi World's General for Peace haiba association the International Public Association dugi council member amane masi chairman amane aduga masi haiba International Public Association World General for Peace haibaduda masi dog for of peace haidi koi meter on the dog se khunu hai adubu dog of peace have award se khwaidik chawba award ni adugumba award to phangkhaba award amane akoigi new group of companies si CEO obisi duga khwaidagi nungai basina mana akoi company si CEO obisi akoi kading harabu duga nungai adu se kari no haragati akoi kuding mak na ngasi phawda mangjar ka lakpa manglan kuding mak se mangtang no hanbang namba adugumba miyoy dune aduna mas bu kari haina khanagi hamtanda master of realizing dreams haiba yamna miyoy bu khuding mak ke dream realize to honba ngamba miyoy haisibu mayam amta khalaga yingune karamba kana dune but Andrew Krobotok he can do it aduna mana CEO oiba haibase akoi khuding makna ningjariba khanjariba manglan khuding mak se dream realize to ngamni haibase mayam haubi hana khali mayam akoi khuding mana lejer dream khuding mak se realize to ngamani ana khanbi batar kati mayam na yes hagera plus and hagera khud hangat pigera amto upira wa yin saki thank you so much for your cooperation. Yes, first point is education. Education karino te yengminasi. Education yengjingem hamangda akoina khangadaba amuna Robert Kiyosaki gi akoigi paisa se kamaina tawdana laki haibadugi matangda sibu kari kauge hamtanda cash flow quadrants hana kawe kamaina lakaduino haibda koi khangdokminasi ihan hanbada koina haiba quadrant se oidagi na yeta kamai chatkadagi haibdani akoi ayamba matamda akoina tawga leibase government ki matangbu phangagati haina all the time khalaga lei because thaba amak phangagati sungsoi soidaba akoi salary oirani haidi sungsoi soidaba numit amada akoi tolop sanga ani haina khali yam nungai thaba amak phangba haibse kayun hai matamda adubu akoina kari kauge haragati active income phangba kawe active income dagi khaitang chawkhulakanda koi khuding apambase isagi oiba company ama leijaragadi isagi oiba enterprises ama leijaragadi haina koi isana isabu thawak pijana adu kari ko hedan self employed ko sigi self employed si isana isa thawak pijana bo hona matamda business masam sa tawjana hona matamda koina sida awaba nangba khradi kari no haragadi akoi haiba business to set up tawna hona ba matamda achauba haidi migi loan mayam lausindana de migi mayam paisa pusindana koigi sing lan migi maran mayam tonsin haita koi meteron haragati adu karigi tonsilin haragadi koina any thabam paikhan hona kom tamda business ama tong hona kom tamda paisa to ponna da namaram orakanda nasai isagidi company ama business ama learning badagi maram orakanda mingondagi paisa
silver mayamduna maram workan adus awapam da tum oi koi financial ki freedom or stability or income mama adum oi phangde tu dasu हारिबसिना मरम ओरकांदा कोइगी थबक तौरका लेबा एम्प्लॉयीसिंग अदगी इसागी सेल्फ एम्प्लॉय तौरका लेबा इसाना इसाबु थबक पिजक सु कोइगी फाइनेंशियल फ्रीडम ओइथे यस अदुगा कोइगी राइट साइड ते लेबसिना स्टेबिलिटी अमा लाक्ननदंता कोइगी करंबा मखनगी बिजनेस ओन तौना भोटनरी हाय मतंता हाना अखोइना लेरिबा क्वाड्रेंट सिदा उरिबसिना एक्टिव इनकम फंगना फोटनाबा and akoina paisa gi dam to aduga ye thangda lairisina basic income haragati sibu kari hagi ham tamda paisa si mathand automatically paisa akoi dam to work to odune sibu khoina stability hasini matam hangoda phangai si karamba mong dagi phange ham tamda especially so businessmen sinchina karai da kari invest to ham tamda real investor way mo real investor way invest matam sana to hubutuna maram orakanda paisa si mathandana akoigi nuaina wedamta hadi money works for us haidune not we are working for money adun maram orakanda world labor prithvi de labor mioi yamdrabada ahanbadati just a 5% of the population CCD just moin on tawise sina maram orakanda prithvi de laiba lanthum sinsigi 95% of the wealth se moin on tawle karamba yoising investor the well trained investor aduna maram orakanda moida niki maram domlaite adugi mathakta paisa mayam dai and money works for them and paisa mathanda automatically aduna koina sida hainin city akoi isamakse the wise investor am oina banaka adu matam du khakta akoi paisa na khoi dam pe lakani passive income tan ba phangi adu gi sumata akoi new economic evolution of the world na piriba piga the education se kai haragati akoi kuding makse yam drabada 95% of the world se akoi yam 5% of the population enjoy tawribudo adu hojil ki oina di 10% of the population yaukre aduna 10% of the world se 10% of the population enjoy tawribudo yauna na bidam education ne ko new economic evolution the world na pir education se aduna aina mayam da hajaning basi yes as I hajakibudo employee the self employee and the business owner you own a system that works for you an investor oidaba suyamak yadaba the investor oiba matam sida kamaina investor ni karamba mongda karamba makhangi investor bu a wise investor kauni hanan singbagi education se new education se piye hadi kanana pini habada ai hajik laksake mathang aduna investor oijiba makhaidi akoisi world ki 10% of the population sigi manung da sanba phangoi adugi mayam dani aini ngasi mayam da pijaga turisi oina education ki term da koi new economic evolution of the world da component ahum rai haijaki haiba component ahum da hang component education had anung dani aduna masida piga doisi kamaina financial literacy batang dani education pi doisi kamaina paisa manage tawni haibna singba de kamaina paisa passive income da dani de kamaina tawna atak khamlaitana paisa dum paraga leba paisa na isakoi ang tawag to hanba miyoy amu hingadagi haibutani ngasi per kadursi kanan haibudu yengasi yes sorry haiba education sibu kari kauki haragati the academy of a private investor haiba education sine sigi education se akoigi new haiba group of companies that already yaw as a sector amoy sigi education se karaba kanda hoki hamadamda 2011 already found program sida online lay offline lay aduga haiba sida koi more than 1 lakh student hena lay
makan makha kaya gi courses lay training lay aduga sigi CEO ni khoi gi oiba new proto company gi CEO entrepreneur to masama yes today sida educational information products EIP hariba today sida investment gi oiba topics mayam lay hariba topics in sida kari kai nei na ge haragadi koi gi rules of a private investor rules of private investor se kai no han mayam khangbiram da yai sigi matang da yam na nei na ning da taragadi koi north east ku enadi hana na hangjar ka thamipa imphal da lai ko office da lengbira pa mayam di loin khangbiram dani sidai sida rules of a private investor has the yam chauna akoi thela kan da lai bani mayam la matam da fast floor gi akoi ki stage lai ba meeting hall da chauna thela ga lai bani mayam tang pa biu mayam simply thet point urang bani no dunate haiba akoi ki academy of private investors gi sector amo oina koi aduda kalam khuding thetlaga leibani mayam lakpa matam da photo laupiu thepiu pabiu nainabiu karigum khangdaba leiragati akoi ki office da leibiriba mayam da hangbi ya yes mathanga first steps in private investing koi ki investment gi topic mayam tani ko koina nainaba mayam da adugis mathakta 12 development levels of a private investor habni simba and kamai tawdana अखोई प्राइवेट इन्वेस्टर कमायना अखोई सिदा लेना लेना अमेरिका दा पीरिबा नॉलेज मयाम अमबु कमाय तमगतगे ताकतगे हाइबना चिंगसु डिस्टेंस लर्निंग कमी अदु चिंगसु ताई अदुगा ख्वाई मरुइना खनि याम नुंगाइबसिदी डॉलर अमना कमाय तौदना मिलियन अमा से कोई की इंडियन गी दा कयानो हारगती 10 lakhs yes 10 lakhs dollar amadagi 10 lakhs of dollars si kamain on ga dage have knowledge to ko si tai yes adu amana fundamentals of capitalization kamai or have the loin tapani yes aduga trading na singba kamai na tawni moscow exchange ki wata na te india ki exchange so bi amugi exchange ki bi adu khakta na tan yam nungai pamna 12 courses like of fundamental educations of a private investor ibsg 12 courses like haiba 12 courses to mitang school loin takani loin tambigani achaiba courses in online lay offline da lay adu amuksu tidai sida investment ki consultant amu oirage hadi professional oina online da oirage offline da oirage haiba ki khudong chap su sida loi yes yam nungai pam sigi at rules of private investor sida koina hanbada piriba terminology si kaino haragati assets na kaino liabilities have sina karino financial independence have sina kaino financial freedom have sina kaino investment have sina kaino investing have sina kaino haibna singbisi koi makhan makhagi training mayamam da tae durga sidai sida ngasi webinar sida yawiriba mi no mayam ama example one had the mas profit post yawkraba miyoi mayam amadi khangirangani hain ai lojai adu the already high but training since ai had already hana tambi khraba ngakane aduga matam punnamak taso koina access na kaino liabilities na kaino habdo khangdabadagi financial freedom financial independence na kaino habji khangdabdi akoi ayambana akoi unnecessary things that spend adu tawga laiba de paisa se kra de saving tawni kamaina masa ongani haibna chim haidi multiply tawni ham chim se khangdabdagi su ayam se koi si paisa se pak pai bunam da koi example when have this the commandment mangani adu kari ko hantam the 5 commandments of the investor hai sige 5 commandments of the investor sida lai sida yan han boina koi kuding mana tawdaba point hargati save the 10% of all your income happen akoina tha amata tanjari ba paisa oigira nuti gi tanba paisa oigira sidai sida 10% amati save taw happen sorry sigi 10% si save tawba si ngasi sida webinar sida yawbiriba mioi sinjina aidi save tawba hojari haiba leragati mayam akoi kut tanga piro natragana plus point natragana yes I started having khangjam tang ibiro ai the yeng
Yes. Adagi point number 2 da akwai kanagumba miyoy kharamadi akoigi income and expenditure strict oide lakpadasu yam kanna thawa sade expenditure tawsu tawningba mong tawda tawthokpa control leitaba adagi mu paisa mangkhibdasu kaimta ninganaba leitaba akoigi kamai tawdana mangadu paisa side kamai protect tawgani haiba khangdaba singdusu haiba courses singsit takpa matamda loina tae aduga mu sing haragati akoi mayam amna hanjen investment karamba makhan ki invest tawraga paisa paigada haibadu thiba khaktada trial tawba khaktada sisna achumba investment orangani han khanba khaktada makhan makha ki invest kiba mayam mamangda kuthi kiba mayam am lerangani an khanjai kaingan tamda invest tawda karamba da tawgan hena safe oni karamda to hen kanani haibadu knowledge to laita ni mahang kiba ngakani koi notice the lai bang myo ite I am the entire person di akoi 90% di mangam gani hana ito miyam yabini ni ko yes how do kamay tawg na how to learn invest have say learn how to invest have a pose koi sita sutambi gani and learn kamaina koi kuding na dakar obse paisa sa kamain hena tanga taki habis musu khangbom daka laitrani haiba singdo koi gi haiba academy of private investment gi over training sida makhan makha kuding makki aduga financial plan na kamain singa taki aduga invest tabu matam the diversification hadi karam bada karai da kamaina makhan makha yentu athada ga dagi haibina singdo su akoi loin takpi eba yes aduga discipline naina invest tawbu matamda all the time pisa se mangde aduna investors singna khangdaba some discipline sing maintain tawgdaba discipline sing karino haibna sing basu haidi ya you should not be guilty haidi na pamoi dabne si ai pangde ade lahu de ade si khuding ai hude ade haibna sing basu lai biroi dabni adu mathakta taloi dabni haibna sing ba makhan ka point mayam tambe all the time paisa kamaina invest tawdagi haibasi matangda investing si matangda tamna phona bigadabni haiba singdui matangda haiba koina at rules of private investor si takpa matamda aduga haiba entry promoter asamaki oriba education system si roi takpi tambi aduga main point akoin tawdudi akoina kari dangta akoigi greediness oridono diversification kai thamdo hadi makhan makha mayamda please don't keep all your eggs in one basket haiba athdi akoigi invest taw matam amma phom ta pulap tawroidabni haibna singbasi tambiri si kari kinu haide akoigi income koina phangjariba profit singdo hena phangrodamtani kamai hingakadagi haibna singbathu chu sida akoi tamna baki lambi ama pipi koi haiba academy of private investment gi education sida aduna sigi education si online da lay offline da lay mayam loina lamba tawpi offline da di koi kai di torka da gi haraga di office na singda adai matam 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 na meeting na singbo koi conduct tawkan adugum da phangbi kani yes koigi education package to the package amu oina laibani EIP Foundation of Success yam pikpa amani Foundation for Success sida maru ina tamgadub sida karino haragati professional leaders singdagi akoi kamai tawdana invest tawbataki habadu ki training sidi icham chamba numit nini ki oba training ni aduga chamba yamna serious oba koi training nate siguma training si koi matangi matoina koi gi office singda natragna any meeting hall amada daina koi hona jarakani yes yamna phajaba education harigati genius of finance tournament hariba sigi genius of finance hai education se sida tournament haina thabasida akoi mayam kainom khalangani hariba game si it's a real game haitare karamba makhangi akoina ngachi phawbada invest taw ai sibu niyom chuna tawdribra haibna chingbe sigi game je sana matamda loina khangbam ngame
taseng haragadi ai isamaksu akoigi haukiba 2018 gi June da Goa da massive profit ihan hanbe India da like training da sigi genus of finance putok piramba akoi Antonina mem amadi hairiba sigi company sigi hojiji presidential council da labor leaders council da labor official ayam kapunna training lawjara khraba mi amane isamaksu haiba koi samak sanaba matamda koina life sida kari kari mistake to rage haibdu loina khangba ngame yam satina nungai amani hairiba game se maksu koi Manipur da lai sanana bidam ka pira khre matam bi matuina koi mayam da koi puton chaba pijar phini kamai taw sana ka tagi adu sigi genus of game sida kari kari akoi si young nadam ta kari machak changi akoi karamba makhan EIP laiba changi pisa kya invest taw bataki haibana singba tadi the Academy of Private Investment ki website hangdoku matam da su mayam loin bi kani aduga hairiba game si krai krai da pangthokhrage hamtam da Russia da adagi India da haisin akoi India da June da akoi pangthokre haisin 2018 da adagi Italy da England da Australia mafam mayam amada Belarus na singba su loina pangthokra nakani aduga makhan makha ki award mayam su pigre macha oraga su award haibasi de dum award ni pamna ba ngakani de mathakta sidai sida participate to ya se mi kudung loini ya investor ya newcomer ya aduga chahi akak na balaite sidai sida chahi yamba angang ahan haiba laite loina mu yaw bi yai dugo maru ena sida piriba market pandam di kain hargadi koi khuding na pamiba financial freedom do adu phangna bagi du akoina game oina sanahal kanda koina pisa success sida thadara di kam phangba kari dam to koin thadaro idu kari knowledge le everything in the real life the toy bedo sigi genius of finance da akoigi ising sing uba phangba da akoigi life da leihiba experience life da thengna khiba akoi khudong thiba amadi phanggiba experience mayam to sigi game ji sana kan koi khangba man ha adugsi mata da koi leader mayam ma da Delhi da adagi akoi Goa da mi mayam ma haiba training shi already sana phangkhre haibali genus of finance ki tournament sidas charu yadra da su sanaba phangkiba leaders yawragadi yes na amtang thagat piro ayekte yengsake thank you koi ayamba matamda investor amo oibada adum mistake tawdaba yawde yamna toina thopa mistake haragadi investment tawba matamda akoigi experience laitaba investor singna mistake thoi aduga invest tawjaba ahanba sing adubu beginner sing kawi aduna maram orakanda ayamba matamda akoi paisa mangi horpadate yes sida ina haijening basina karidaki mangino haragadi information khangdaba haidi pahui thingaina khangdaba adagi knowledge laitaban ayambana akoi se ahor ko matamdadi experience laitingaidadi loina mangi second point ta akoigi private investor ama oiba matamda kari kari rules laigedagi setkadagi in mamangda panjakiba point singdo khangdaba miyoina ayamba mangale aduga sing haragadi lack of proper investment thinking haisine kamain tawdana paisa invest tawdagi habdi wakhalon se nung chungna laitaba mi khaktara mangi aduga karamba makhangi chenhungi financial gi oba goal thamgadagi haina khangdaba miyoi khaktana paisa se invest tawba matamda mangi yes aduga amuksu dream laitaba miyoi singdi
just ya hai pong tok sela lore da phangkan da phangjara sunu phangda su yare kaina sina ai ge kari bu taw ni ke kaina khando ko mi oisin so ayam mang adagi atopa amana the main point di ya aten ma matam da thani gi manung da mangai manung da sahi manung ai chok yam phangani kaina expect to ba sisu ayam bana mangale example in have ai lupa lam investor ka tham da lising kun thra phangdun ka si achaw expectation na tro sigum expect to si jo ayam na mangale phangani ka har ngak tang mit ka thal kan da to ba sing du su ayam na mangale aduga tawroi da ba amana investment to ba matam da loan lauraga paisa pura kan da ne ba to bi ka aduga amana investor kan da responsibility atopada thangjin bibagi thawak sima to biganu kaino haragati mana maram or kan to bani da aidi khangde manga so imon da tainani haibna singba isagi over responsibility isano ina to jeriba investment to mingon da responsibility thangjin biganu adugumba sing hariba point mayam sina maram or kan da experience laitriba investor sing sina tuina akhoi ki thengna ba soigan ba duguma makhangi mistake ne ba aduna maram ora kan haurpada ngai ba invest tawjaba hompada ngai ba ayamana mangan basi sigi point sing sini na haijabani yes yam nungai jai ain haijaba sida chumi haragadi mayam kharamna yes chumi na hairak ko yawi chumi na haragadi angtang plus sign angtang thagat piraw natraga khud angta thangat piraw ayam to yang jage I'm very happy that everyone is supporting. Thank you. Yes, mathangda new economic evolution of the world sida akun oibiyari se ownership haibane. Sigi co-ownership haiba pose atopa umta da laite. Sigi co-ownership haiba main point sida ne koi mayam kuding mo na pamse kari no koi na co-ownership oiga to kari no haiba kunta ngai mayam da haijage. Yan hamba akoida pibida iba give hairagadi hairiba Credo unit sini. Sida laiba Andrew Roberto ki yetta laibiriba miyoi si mayam khangba yaurogadi ming amta haibirao. I'm still waiting. Magi maming Warren Buffett kawai. Wow. I can see. Yes. Yam nungai. Everyone is very expert. Yam nungai. Mana haibasi. Tolo yamna chauna phangi sayam phangi aidi tha khudingi haibidamagta chauthokanu adubu ai investment fazana tawkhre yam tawkhre haibigi tamtadi chauthokjaba yayan haiba masida chumi haragadi mayam yes anamta haibiro let me say thank you ai matambudi am logjaroi adu Warren Buffett ki oba portfolio tang haijage yaupiriba mayam singsigi portfolio si hojik phawgi oinadi akoi isa gi idea hangdokpa matamda portfolio ani khatang uba phangamgani karamba makhange portfolio amana skyway gi oina adagi amana crew gi oina portfolio ani ka uba phangamgani yes or no mayam yes portfolio ani khatani ko aje phangi certificate ani khatani ko yes
mayamna sigi meeting yawa matamda isa gi mingdu oina join tawbiradi phagadawni isagi phone gi oppo na singba mayam join taw matamda ming uba phangjadabasi I'm really very sorry to say I nungaijate mathangdadi isagi ming oina hapiu kanano phangise kamai tawun haida koi loina uba phangnanabidamta akhoi di ngasi phawda just ani khatani adubu mayam orakadori habsu ai haijage Warren Buffett ki oina lairiba amte yengni magi portfolio mayam to Apple dagi hawraga si magi portfolio ngatane San samba supna gi 2020 gi sunate basi just January gi 2019 ni sahi ama helaba magi portfolio ne Okay Sidai sida magi share kaya no pesa kaya phangi habi yam kan nainarudra kaso akhoi gi portfolio na karino habdo mathang nainarasi Yes ꯑꯩꯈꯣꯏꯒꯤ ꯑꯣꯏꯅ ꯃꯌꯥꯝꯅ ꯈꯧꯔꯥꯡꯅ ꯉꯥꯏꯅꯔꯒ ꯂꯩꯕꯁꯤ ꯑꯩꯈꯣꯏꯒꯤ 20 ꯁꯦꯛꯇꯔꯅꯦ ꯁꯤꯒꯤ 20 ꯁꯦꯛꯇꯔꯁꯤꯗ first second third fourth ꯑꯩꯅ ꯑꯩꯈꯣꯏ ꯄꯥꯗ꯭ꯔꯒꯁꯨ ꯑꯩ ꯏꯪꯂꯤꯁꯇ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕꯤꯔꯕꯗꯨꯅꯤ 20 ꯁꯦꯛꯇꯔꯁꯦ ꯀꯩꯅꯣ ꯍꯥꯏꯕꯗꯣ educationꯒꯤ ꯑꯣꯏꯕ sector multi-level crowd investmentꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ sector ꯑꯃ ꯂꯩ and business equity adagi health and longevity adagi innovation and transport development sector banking sector stock market ki forex ki cryptocurrency ki market ki insurance sector real estate sector innovative development sector agriculture farming development sector sector of entrepreneur cooperative and social development adagi science ki oba sector cultural ki oba sector and precious and semi-precious metals ki oba sector and precious and semi-precious stone sector amana material ki oba adagi space development sector adu khatana tana charity sector na singso koi nei hai riba sector singsta akoina kadai kadai fawd akoi ja hujik fawd ko owner orage habadum su ai miyam da set taw sake aduga lakpa yabadu su tang haijage Yes, koi new ki oba global ki oba portfolio singni sida usariba myamchi chichu koi 2019 ki oba portfolio ni koi anoba so mu ucharake myam yare ko yes akoi venture segment sida paisa kyam invest tawkraki haba potoni sigi oba latest information coming over that 29 hairiba akoi gi tha amugi oba month end ki oba entry forward to samak yauna akoi presidential council member akoi loina yauna hairiba sinje akoi latest news and information mayam share tawjagani aduda ai samak su yawjagani aduda so ai share tawjage hojik hojik pawbi oina karam segment da karam venture singda akoi invest tawkraki haibdu mayam isa gi oba business ni asagi 20 sector dugi mapu akoi loin oigeduribani example oina hairabada akoi 20 sector sida makhan khaidorokana cham su obe yai sani su obe yai akoi su ai hana su haijakrabduni akoi su nongmadi Warren Buffett tagi hena paisa pairakpa su yai natraga maga manap su yai magu mioi amasu oibe yai ai hana su haijakrabduni mamangi akoi sigumbo webinar amada aduda mayam habi kibasi Warren Buffett tagi hena paisa painini hakiba mayam mai usuki Yes, second, the process materials haragadi sanana sing the karai the sat hadagi have missing the example and have the koi Ural gold missing ba adagi Ghana adagi Tanzania high basigum si the karai the kayam hadari have the si ulisini si loin high blade targadi nasigi webinar get timing si koi yam sanki but I had miss classic tanya jaba aduba I do the sana to study the weighing be in detail kang bining at the office anytime then be a aduga si class lobby haragasu akoi atum lobby yani yes banking segment na singbada so koi some part khara koi thadaba hawkre example oina harada koi geni pay hana su khangna sida aduga stock market na singbada so
ꯑꯩꯈꯣꯏ ꯊꯥꯗꯕ ꯍꯧꯈ꯭ꯔꯦ ꯁꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯎꯕ ꯐꯪꯕꯤꯔꯝꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯀ꯭ꯔꯤꯞꯇꯣꯀꯔꯦꯟꯁꯤ ꯑꯃꯗꯤ ꯕ꯭ꯂꯣꯛꯆꯦꯟꯒꯤ ꯃꯥꯔꯀꯦꯠꯇꯁꯨ ꯑꯩꯈꯣꯏ ꯀꯌꯥꯃꯨꯛ ꯏꯟꯚꯦꯁ ꯇꯧꯕ ꯍꯧꯈ꯭ꯔꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ STO ꯆꯪꯕ ꯃꯇꯝꯗ ꯇꯣꯀꯟ ꯌꯨꯅꯤꯠ ꯀꯌꯥꯝ ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏꯗꯤ ꯑꯩ ꯍꯣꯔꯦꯟ ꯂꯦꯇꯦꯁ ꯏꯟꯐꯣꯔꯃꯦꯁꯟ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯈꯔꯁꯨ ꯑꯩ ꯁꯦꯌꯔ ꯇꯧꯖꯒꯦ ꯑꯗꯨꯒ ꯏꯀ꯭ꯋꯤꯇꯤꯁꯤ ꯑꯩꯈꯣꯏꯒꯤ ꯀꯔꯝꯕ ꯕꯤꯖꯤꯅꯦꯁꯇ ꯍꯥꯏꯗꯤ ꯊꯥꯗꯈ꯭ꯔꯒꯦ ꯁ꯭ꯀꯥꯔꯠꯅꯆꯤꯡꯕꯗ ꯁꯨꯁꯤ ꯃꯥꯁꯇꯔ ꯍꯥꯏꯕꯁꯦ ꯏꯟ ꯗꯤꯇꯦꯜꯁꯨ ꯑꯩ ꯑꯃꯨꯛ ꯂꯥꯛꯆꯈꯤꯒꯦ ꯁꯤ ꯃꯌꯥꯝꯁꯤꯡꯁꯤ ꯃꯆꯥ ꯁꯦꯒꯃꯦꯟ ꯊꯥꯗꯕ ꯍꯧꯕꯗ ꯎꯠꯆꯕꯅꯤ ꯍꯥꯏꯗꯤ ꯁꯝ ꯄꯥꯔꯠ ꯑꯦꯁꯦ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏ ꯀꯅꯥꯝꯇꯒꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯏꯁꯥꯃꯛꯁꯦ ꯃꯄꯨꯅꯦ ꯁꯤ ꯑꯩꯈꯣꯏ ꯕꯤꯖꯤꯅꯦꯁꯁꯤꯒꯤ ꯑꯣꯅꯔꯅꯦꯕ ꯑꯗꯨꯕꯨ ꯀꯣ ꯑꯣꯅꯔ ꯍꯥꯏꯁꯤꯅꯤ ꯑꯗꯨꯅ ꯈꯪꯃꯤꯟꯅꯁꯦ ꯍꯥꯏꯕꯗꯪꯗ ꯎꯠꯆꯕꯅꯤ ꯌꯦꯁ ꯑꯩꯈꯣꯏ ꯀꯜꯆꯔꯦꯜ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝ ꯍꯥꯏꯔꯒꯗꯤ ꯀꯤꯠꯃꯥꯔ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯐꯤꯂꯝ ꯏꯟꯁꯇꯤꯇ꯭ꯌꯨꯠꯁꯤꯗ ꯑꯩꯈꯣꯏ ꯀꯌꯥꯝ ꯊꯥꯗꯈ꯭ꯔꯒꯦ ꯍꯥꯏꯕꯅꯆꯤꯡꯕ ꯌꯥꯝꯅ ꯊꯨꯅ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝꯁꯤꯡꯁꯨ ꯔꯤꯂꯤꯁ ꯂꯥꯛꯑꯅꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕ ꯅ꯭ꯌꯨ ꯒ꯭ꯔꯨꯞ ꯑꯣꯐ ꯀꯝꯄꯦꯅꯤꯁꯤꯅ ꯏꯟꯚꯦꯁ ꯇꯧꯕ ꯐꯤꯂꯝꯁꯤ ꯊꯨꯅ ꯔꯤꯂꯤꯁ ꯇꯧꯔꯛꯑꯅꯤ ꯑꯗꯨꯒ ꯔꯤꯌꯦꯜ ꯏꯁꯇꯦꯠꯅꯆꯤꯡꯕꯗꯁꯨ ꯀꯔꯥꯏꯗ ꯊꯥꯗꯒꯗꯣꯏꯅꯣ ꯑꯗꯨꯒ ꯀꯌꯥꯝ ꯊꯥꯗꯈ꯭ꯔꯒꯦ ꯍꯥꯏꯕꯒꯤ ꯁꯦꯒꯃꯦꯟꯗꯨꯅꯤ ꯁꯤꯗ ꯎꯠꯆꯔꯤꯕꯁꯤ ꯐꯨꯀꯦꯠꯀꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯊꯥꯏꯂꯦꯟꯒꯤ ꯃꯐꯝ ꯑꯃ ꯐꯨꯀꯦꯠ ꯍꯥꯏꯕ ꯃꯐꯝꯁꯤꯗ ꯀꯌꯥꯝ ꯆꯥꯎꯅ ꯂꯩꯈ꯭ꯔꯦ ꯀꯩꯗꯧꯈ꯭ꯔꯦ ꯍꯥꯏꯕꯅꯆꯤꯡꯕꯗꯨꯅ ꯑꯩꯈꯣꯏꯅ ꯁꯤꯗ ꯎꯠꯆꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯕꯤꯖꯤꯅꯦꯁꯁꯤ ꯑꯩꯈꯣꯏꯒꯤ ꯀꯝꯄꯦꯅꯤꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟꯠ ꯑꯣꯏꯕꯅꯤ ꯌꯦꯁ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯗꯥꯏꯃꯟ ꯖꯦꯝꯁꯇꯣꯟ ꯍꯥꯏꯔꯒꯗꯤ ꯁꯤꯗ ꯑꯩꯈꯣꯏ ꯑꯣꯜꯔꯦꯗꯤ ꯊꯥꯗꯕ ꯑꯩꯈꯣꯏ ꯍꯧꯅꯅꯕ ꯍꯥꯏꯅ ꯃꯥꯒꯤ ꯄ꯭ꯂꯥꯅꯤꯡ ꯇꯧꯔꯤ ꯁꯤꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏ EIP ꯇꯣꯉꯥꯟꯕ ꯁꯦꯛꯇꯔ ꯑꯃꯁꯨ ꯑꯃꯨꯛ ꯂꯥꯛꯑꯅꯤ ꯍꯥꯏꯕ ꯂꯥꯛꯀꯗꯧꯔꯤꯁꯤꯡꯁꯤ ꯃꯦꯕꯤ ꯃꯦꯗ ꯑꯣꯏꯕ ꯌꯥꯏ ꯖꯨꯟꯗ ꯑꯣꯏꯕ ꯌꯥꯏ ꯃꯥꯔꯆ ꯑꯦꯟ ꯑꯦꯄ꯭ꯔꯤꯜꯗꯗꯤ ꯑꯩꯈꯣꯏ ꯑꯣꯏꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯗꯦ ꯑꯗꯨꯒ ꯑꯃꯅ 2020 ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯆꯠꯂꯤꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯅꯤꯡ ꯉꯥꯛꯇꯅꯤ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯔꯤꯌꯦꯜ ꯏꯁꯇꯦꯠꯀꯤ ꯑꯣꯏꯕ ꯄ꯭ꯂꯥꯅꯤꯡꯁꯤ ꯐꯨꯀꯦꯠ ꯍꯥꯏꯔꯤꯕ ꯊꯥꯏꯂꯦꯟꯒꯤ ꯃꯐꯝ ꯑꯃꯗꯅꯤ ꯁꯤꯗ ꯄ꯭ꯂꯥꯟ ꯇꯧꯔꯤ ꯁꯤ ꯈꯛꯇ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯂꯩ ꯄ꯭ꯂꯥꯅꯤꯡ ꯃꯌꯥꯝꯗ ꯃꯊꯪ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ ꯌꯦꯁ ꯁꯤꯒꯤ ꯁꯨꯁꯤ ꯃꯥꯁꯇꯔ ꯍꯥꯏꯔꯤꯕ ꯖꯄꯥꯅꯤꯁꯀꯤ ꯑꯣꯏꯕ ꯔꯦꯁꯇꯨꯔꯦꯟꯠꯀꯤ ꯆꯦꯟꯁꯤ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯑꯁꯤꯒꯤ ꯃꯐꯝ ꯀꯌꯥꯝꯗ ꯍꯥꯡꯈ꯭ꯔꯦ ꯍꯥꯏꯕꯗꯣ ꯑꯩ ꯎꯠꯆꯔꯛꯀꯦ ꯑꯗꯨꯒ ꯁꯤꯒꯤ ꯃꯦꯟ ꯒꯣꯜꯗꯤ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ 50,000 ꯔꯦꯁꯇꯨꯔꯦꯟꯠ ꯍꯥꯡꯕ ꯍꯥꯏꯕꯁꯤꯅꯦꯕ ꯆꯍꯤ 10ꯒꯤ ꯃꯅꯨꯡꯗ ꯑꯗꯨꯒ ꯁꯤꯒꯤ ꯏꯁꯇꯤꯃꯦꯇꯦꯠ ꯑꯣꯏꯕ ꯀꯦꯄꯤꯇꯦꯂꯥꯏꯖꯦꯁꯟꯁꯤꯗꯤ ꯌꯥꯝꯗ꯭ꯔꯕꯗ 100ꯇꯒꯤꯅ $250 ꯕꯤꯂꯤꯌꯟ ꯑꯩꯈꯣꯏ ꯀꯦꯄꯤꯇꯦꯂꯥꯏꯖ ꯇꯧꯕ ꯉꯝꯕ ꯍꯥꯏꯕꯁꯤꯅꯦꯕ ꯑꯩꯈꯣꯏꯒꯤ CEOꯒꯤ ꯑꯣꯏꯕ ꯑꯦꯝ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯑꯣꯏꯕ ꯑꯦꯝꯁꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯒꯤ ꯑꯣꯏꯕ ꯐꯪꯒꯗꯧꯔꯤꯕ ꯗꯤꯕꯤꯗꯦꯟ ꯑꯦꯚ꯭ꯔꯤꯊꯤꯡꯁꯦ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛꯁꯦ ꯑꯩꯈꯣꯏ ꯀꯣ ꯑꯣꯅꯔ ꯑꯣꯏꯕꯅꯤꯅ ꯄꯥꯔꯠꯅꯔ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛꯁꯦ ꯏꯟꯖꯣꯏ ꯇꯧꯒꯗꯣꯏꯅꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯁꯨꯁꯤ ꯃꯥꯁꯇꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯁꯤ ꯍꯥꯏꯔꯤꯕ ꯁꯨꯁꯤ ꯃꯥꯁꯇꯔꯁꯤ ꯏꯟꯗꯤꯌꯥꯗ ꯃꯦꯕꯤ ꯑꯩꯈꯣꯏꯒꯤ ꯗꯦꯜꯂꯤꯗ ꯑꯦꯟ ꯄ꯭ꯂꯁ ꯅꯣꯔꯠ ꯏꯁꯀꯤ ꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏ ꯍꯥꯡꯅꯅꯕ ꯍꯥꯏꯅ ꯀꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯅꯣꯠ ꯌꯦꯠ ꯐꯥꯏꯅꯦꯂꯥꯏꯁ ꯑꯗꯨꯒ ꯍꯥꯡꯒꯗꯣꯔꯦ ꯍꯥꯏꯕꯅꯆꯤꯡꯕꯒꯤ ꯏꯟꯐꯣꯔꯃꯦꯁꯟꯅꯆꯤꯡꯕꯁꯨ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯕ ꯂꯦꯇꯦꯁ ꯑꯣꯏꯕ ꯏꯟꯐꯣꯔꯃꯦꯁꯟ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯄꯤꯖꯒꯦ ꯑꯗꯨꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯁꯤ ꯀꯃꯤꯡꯒꯤ ꯑꯣꯏꯕ ꯑꯦꯟꯇ꯭ꯔꯣꯄ꯭ꯔꯣꯕꯣꯇꯤꯛꯀꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯋꯦꯕꯤꯅꯥꯔꯗꯨꯗ ꯑꯦꯇꯦꯟ ꯁꯣꯏꯗꯅ ꯇꯧꯕꯤꯌꯨ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯗ ꯂꯦꯇꯦꯁ ꯏꯟꯐꯣꯔꯃꯦꯁꯟ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯅ ꯁꯦꯌꯔ ꯇꯧꯖꯒꯗꯣꯏ ꯇꯥꯃꯤꯟꯅꯁꯤ ꯌꯦꯁ ꯁꯨꯁꯤ ꯃꯥꯁꯇꯔ ꯕꯦꯂꯥꯔꯁꯇ ꯍꯥꯡꯈꯤꯕꯒꯤ ꯐꯣꯇꯣ ꯈꯔꯅꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯍꯌꯦꯡ ꯑꯩꯈꯣꯏ ꯏꯝꯐꯥꯜꯗ ꯍꯥꯡꯉꯛꯄ ꯃꯇꯝꯗꯁꯨ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯐꯣꯇꯣ ꯊꯥꯒꯠꯀꯗꯣꯏꯅꯤ ꯃꯌꯥꯝ ꯃꯅꯤꯄꯨꯔꯗ ꯏꯝꯐꯥꯜꯗ ꯍꯥꯏꯇꯥꯔꯦ ꯀꯦꯄꯤꯇꯦꯜ ꯃꯅꯤꯄꯨꯔꯗ ꯏꯝꯐꯥꯜꯅꯤ ꯍꯥꯡꯍꯟꯅꯤꯡꯕ ꯂꯩꯔꯒꯗꯤ ꯌꯦꯁ ꯍꯥꯏꯕ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯝꯇ ꯈꯨꯠ ꯎꯖꯒꯦ ꯅꯠꯇ꯭ꯔꯒ +ꯁꯥꯏꯟ ꯑꯝꯇ ꯊꯥꯒꯠꯄꯤꯔꯣ ꯑꯩ ꯑꯝꯇ ꯌꯦꯡꯖꯒꯦ ꯀꯅꯥꯅ ꯌꯦꯁ ꯍꯥꯏꯒꯦ ꯁꯤꯗꯩꯁꯤꯗ ꯌꯦꯁ ꯍꯥꯏꯕ ꯃꯁꯤꯡ ꯌꯥꯝꯃꯤꯕ ꯃꯇꯤꯛ ꯊꯨꯅ ꯍꯥꯡꯒꯗꯣꯏꯅꯤꯀꯣ ꯇꯞꯄꯒꯗꯤ ꯄꯥꯝꯗ꯭ꯔꯕ ꯃꯥꯜꯂꯦ ꯍꯥꯏꯈꯤꯗꯣꯏꯅꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏ
Yam thuna hanganing ba male hangan na su tawmina si khoi ama toina pulaga Spain da hangkhibagini sigi sushi master si moina sushi master grill haina tholi Spain gidi aduga si basalt fiber haibasi karino haragati yes mayam adum sushi master hanganingi haina plus sign pbr pa yes thagat per pai adum uzai adum keep on thagat pbi kem takaiwe leite adugo ai basalt fiber matang da su tum haisaki sigi basal fiber se akoi akoi metal sing haita yum kai sabata anything thal sina ba yo na sing ba metal sing si replace to ya ba aduguma makhal gi akoi fiber amane aduga yamna khuding makta sina ya ba akoi aircraft sembdu oigera machinery anything textile industry do oigera adagi yum kai sabing sahaja khridoni do oigera chemical gi do oigera anything koi gi yung gi kai sabdo oro space ki technology do oro kuting makta sinna ba yaba adugumba makhal gi akoi gi fiber amani haiba vessel fiber si yamna sathina economic su oiba adusu mathakta metal mayam do loina replace tawba yaba yam sathina universal oiba pot amani aduna sisi yam pamne aduna si one of the biggest akoi gi paisa invest tawba duma one of the biggest portfolio amsu oige duri duga sigi oiba su koi tongan ba EIP section ama March April dati la aroi atu May June July sai dagiti tongan ba amsu hau but yai have a simai ham but when I just a fresh information on I mean the pizza yam asawa investment portfolio amani koi sigi su mapu mo oike to bani yes the precious materials haragati akoi sana yam ne khangnai aduga hoi akoi sana sida yellow gold white gold na singa mayam lay adugo ayambana 90% ti akoi yellow gold sida oina pamna bina yellow gold sida oina koina ahanbagi oina di sida thadana maina tawe aduga site panjaki duni diamond gi over manufacturing gi akoi hauji website ta su interview amana lobagi mayam thagat pani aduda su mayamna Russian gi language to khangde har su English ta translate tongna already request tawjakrabani very soon I think translated tawrakani no mayam su loina khangba phangani habsi milose haibna singbasi diamond company manufacturing company sigi mapune ko myam oikadusi adubuni ko ownership and hajakri yes asaiki crypto currency gi market ta habsi mayam singsigi su akoi se platform amala kadun si mayam singsigi su akoi mapu oikaduni already mayam hena khangbirabuduni innovative transport technology have innovative transport technologies sigi mapu already akoi han loin oirekale mage market ki volume che kyam yang handa 500 trillion eba aduga sigi over per kilometer sawa matam da sangi sigi only 5 tagina 10 million dollar khaktane aduga yamna ecology oiba yamna adagi ꯑꯩꯈꯣꯏꯒꯤ ꯏꯟꯚꯥꯏꯔꯟꯃꯦꯟꯇꯁꯨ ꯃꯥꯡꯍꯟꯗꯕ ꯌꯥꯝ ꯁꯦꯐ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯁꯤꯁꯇꯦꯝ ꯑꯃꯅꯤ ꯁꯤꯒꯤꯗꯤ ꯑꯩꯈꯣꯏ ꯑꯣꯜꯔꯦꯗꯤ ꯃꯄꯨ ꯑꯣꯏꯔ ꯂꯩꯔꯤꯕꯗꯨꯅꯤ ꯁꯤꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯂꯩꯍꯧꯗꯕ ꯂꯩꯔꯒꯗꯤ ꯍꯟꯗꯛꯀꯤ ꯊꯥꯁꯤꯗ ꯃꯌꯥꯝ ꯂꯣꯏꯅ ꯂꯩꯕꯤꯍꯧꯔꯣ ꯍꯟꯗꯛꯀꯤ ꯊꯥꯁꯤꯒꯤ ꯃꯇꯨꯡ ꯃꯥꯔꯆ ꯊꯥꯗꯒꯤꯗꯤ ꯁꯤꯒꯤ ꯑꯣꯏꯕ ꯂꯩꯅꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯥꯛꯇꯕ ꯌꯥꯏ ꯍꯥꯏꯕꯁꯤꯃ ꯑꯩ ꯍꯥꯏꯐꯦꯠ ꯈꯟꯖꯩ ꯑꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯑꯗꯨꯒꯤ ꯑꯣꯏꯕ ꯑꯦꯛꯖꯦꯛ ꯏꯟꯐꯣꯔꯃꯦꯁꯟꯗꯤ ꯀꯃꯤꯡ ꯗꯦꯠ 29 ꯁꯤꯗ ꯄꯤꯖꯒꯅꯤ ꯑꯗꯨꯕꯨ 29 ꯍꯥꯏꯁꯤꯗꯤ ꯂꯥꯁ ꯗꯦ ꯑꯣꯏꯔꯦ ꯉꯁꯤꯗꯒꯤ ꯍꯥꯏꯔꯒꯗꯤ at 7 days ꯂꯩꯕꯅꯤꯅ ꯃꯌꯥꯝꯅ ꯁ꯭ꯀꯥꯏꯋꯦ ꯍꯥꯏꯔꯤꯕ ꯈꯪꯅꯕ innovative transport technology ꯁꯤꯗꯩꯁꯤꯗ ꯃꯌꯥꯝꯒꯤ ꯑꯣꯏꯕ EIP ꯅꯆꯤꯡꯕ ꯂꯩꯕꯤꯅꯤꯡꯕ ꯍꯥꯏꯕ ꯁꯤꯒꯤ ꯄꯥꯏꯞꯁꯦ ꯐꯪꯕꯤꯅꯤꯡꯕ ꯇꯥꯔꯒꯗꯤ ꯁꯤꯗ ꯂꯩꯔꯤꯕ EIP ꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯣꯏꯅ ꯍꯧꯔꯒꯁꯨ ꯌꯥꯅꯤ ꯑꯩꯈꯣꯏ ꯄꯨꯂꯞ ꯂꯩꯗ꯭ꯔꯒꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯊꯥ ꯈꯨꯗꯤꯡꯒꯤ ꯑꯣꯏꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯅ ꯂꯩꯕꯤꯒꯦ ꯍꯥꯏꯔꯒꯁꯨ ꯃꯌꯥꯝ ꯂꯩꯕꯤꯕꯗ ꯑꯀꯥꯏꯕ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯅ
mayamna packages sinsi ahaiba EIP package si akoi TNG da sanga kanda labiu aduga haunana ba hotna bi ho yaiba makai handaki thasida akoi khara khara da oraga su mayam hobina na hotna bi ho chumai mok le ho da mi olagati sisi mai mayam da haijake. Yes, asain haijaki ba kit mardugi matang dani movie gi matang dani aduga karam kanda hokiki habitati 2005 da Nulan hariba miyoshina hokibani habitani da aduga moigi already project se 15 successful already my pakrabase taramanga dagi henna laikre aduna moigi high quality moina pamjaba go sikarino harigati high quality yamna quality wangba makhangi entertainment ki film sing puthokaduni market sing da karam karam market harigati film si marueni yengse China India sumai taw the whole world ki market puthokasina mogi goal oi siga type ora akoi se sigi suma fu ori pani moini any putho film kuding maki yengba matam da karka do pesa kuding ma koi loina mok phangba yawgadun aduni ai ma'am haijening basi. Okay. Sigi oriba online gi oba platform Scar harisi matangda ai petang panjagi. Sigi Scar si kanana sembi higi hamatumda Sir Torekes hariba amadi Dennis hariba mioi anisina semkibani sigi Scar si platform amani karma makhangi platform no hargari entrepreneur singna adagi management section da leba mioi sing maruin haragati sisu akoigi tonganba online gi platform haragati akoigi haji WhatsApp sinari adagi Facebook sinari Instagram sinari adugum makhangi platform mane sidana akoigi haiba akoigi new group of company akoigi siga type tawbanina sidai sida anybody yaw matamda sinaba matanda akoigi Facebook ki onana paisa tanbagumdana adagi WhatsApp ki onana paisa tanbagumdana akoi khuding moksu paisa tanbi yawgadone aduga sidai sidati yamna sathikhraba mafam amakhakhtagi nate whole world ki oina tarakadu po ina sigi Scar habisima once lakragati akoi khuding makse akoigi Scar ki khutang da oina sinna kayarkane. Yes, this also yamna nuaiba makoigi yamna phajaba platform mo oigadoini akoina WhatsApp haimata Scar habi yari anything sumai tawdana akoigi yamna phajaba platform mo oigadoini sigi mapu amasune akoisi we are the corner of this. Yes, hariba akoigi crew over program sigi over phase ongal ai higher phase 1 si already mayam henna khangbiri duni phase 1 si loikre sibu pre-opening haina kawi to March tagi April March ki date 31 da horaga akoi April pre-opening adagi 8 stages laini 6 to 12 months laini haibna singsi 30 billion crew token circulation da laini haiba poch akoi already close tawre. Yes, hauji akoina lairibasina phase 2 sini sigi phase 2 sida akoigi oiba project open tawrani adagi global sale laani crew token yolani global ki oina sigi peresina 8 to 17 months happening sigi oiba 8 to 17 months sida 20 billion crew token si circulation tawrani happening si simaksu hauji akoigi phase 2 si already haukrabani sigi circulation kamaina tawni haibna jimba sigi matangda karamba kanda circulation hawani karamba kanda gi deblocking tawani aduga karamba kanda gi akoi 1% hawani 1.5 2.5 haibna jimba akoi laiba coming that 29 gi latest akoi gi webinar sida latest information pijagani aduga sigi akoi isa da laiba portfolio da laiba akoigi token number singda
percentage kaya mo ako'y sale global gi oni yon ba yagadagi token singdo haibna singba circulate to ba yagadagi haibna singdo su ako'y loy na mag haiba March dagi hauni na haijaki bagumda na ako'y March dagi hauna ba ni nari aduna haiba coming oy ba March dagi di maybe last week of the March obi yai aduga yang kana kenga kana April maksu obi yai adubu we are ako'y trying our best haitare March gi yamjabda hai March haibdo fulfil tawna ba ako'y kan honajari aduna sidai sidagi yanam hotna ko matamda ako'y March da lairiba magi oiriba insight ki value du insight ki value du magi unit among na value kaya carry tawi March da na kaya no adu April da na kaya no May da na kaya no haibna singbado ako'y loin hajarani aduga amna sidai sida ako'y masen global gi ona yon thok yon sin tawo matamda ako'y gi company na marakta mediator amo ona legani magi amount amount fix tawgani amada yon ba matamda amna pn ba yate amna wanghan ba yate specific oiba amount amada fix tawga legani the seng na ako'y Manipur da laiba adagi whole northeast da laiba Nagaland da laiba Mizoram laiba Meghalaya da laiba Assam adagi Tripura Arunachal Pradesh haiba aina palhauda basta yaurga sumayang warobi ganu sida laiba miyoi kudimna thawai waraga laiba mayam do wabi ganu handaki sahi 2027 it will be a dream fulfilling year howraga dawgani mayam gidam pati aduna haiba phase 2 silakpa matamda mayam yamna langtak na bigano aduga horokpa matamda ai khara yol howraga lori habdi sai apambani no problem isagi own choice ni aduga sida one March da mamangi sahi 2019 gi March da phase 1 da hanbagi oba magi oba stage 1 da leihibutuna hanba thada pigani hamle horokpa matamda aduga April da laibutuna mathangida May da laibutuna mathangida sumaina sum mathang pirakani adu natadana August da laibutuna March da kaige habiti possible laibai yon thoksage habiti aduna ai isana karamba thada yon thoki laihige karamba thada ki ai crypto unit program sida changaki ge karamba thada ki ai token numbers lairage habiti matuna isana yana kanu taw yu aduna yalba makai ai gi group da laiba miyoi kudin koi client da laiba lairagati adagi partner da laiba lairagati verify tawda lairagati loina verify tawthokpiyo aduga tasena aina hygienic badi sigi matang sida mayam meeting da su loina ma haiba ngamde nga sigi oba winners da yaw bis yam ngai saba amna sida akoina company na akoina khanajabada yamdrabada coming October ki event sida di yamdrabada $1 mak natraga su 50 cent faubadi ko yawgadra habisne ko expectation haiba hojik March coming March to oigera April to oigera 15 cent oigera 20 cent oigera 30 cent oigera aduda kaiba budi aduda yon thokpa budi 1% oirega su 1.5% oirega su 2% oisu 3% oirega su haiba yon ga to timing se magi ba haiba crew tokens ke value se wanga ko matam de yon taragati 1% de yolaga so akoina leiba matam da thada ki paisa amount ke ken du makki soidanam ki hanjingani yes aduna maram warakanda mayam he yon be yabaga yon ge hana khan buleraga su enjo tharakanda several times khan biyo aisu khara wang kan yon bana phapna haidnasim hoi adugi su mathangi oba webinar na singba so adum ai share tawjage sina second phase ni yes third phase the global merchandising hamni sine ko enuai ani share tawjani ni have global merchandising sidati akoi kuting makse si kan bakan to ya ta ki na khoina hakim tamda sidati pandre 2024 ne 2028 phawi manu da habini sidai sida 2024 da ne 2028 hajinga sidagi na sahi tarati phatra pane yes sahi tara so haji ngasi dena sahi tara phamu matam sida example on had akhoi gi oiba crew tokens among gi value sina minimum the $100 euro ko target isa gi portfolio da laiba crew token singa amutang calculate taw gi yeng ne paisa kaya mo to
adu matamdu do $1 1% yon ge habra natragana 3% yon thoke habra adu matamdu do yon thoke habra natragana hauji hauropa nga si lo ni yon thoke habra habni simbi sana kanbiu isa ma ki yon thona ni global platform se sahi ohum ge manung da lo ni yon thoke yan na bi platform ma thangani habse ko ki entry proboto siu masamang na any webinar amada hekta panja khrabati mamang sinda mayamna webinar si sang nai yawi ragati tabi ragati loina taba phangani haina sai aduna mayam ngai bu wara kasu matang khradani amarum da mu haijening bati mayam kari dabu ngai bu wari gi haiba posine kamaina no haragati anything bank the fixed deposit ama thamba matamda chahi manga de lokhoku yade chahi manga da bank da thamba fixed deposit se double wara ko yawbra yauragadi mayam yes habiro yauragadi no da habiro ay hukta yengse yes no chahi manga da double oide adubu sidadi hauji oriba pre registration ki piriba mayam du phawba akoi lakpati natra crorepati oigadoine akoi gi hairiba global merchandising gi matam sida ngairabada sahi tara ngalabada sahi manga adadi akoi sida maximum level da akoi thajabay matuina akoi gi lay minariba isini nawmon mapang sagane pe mayam di sida yahul hawra si haina khanba matamda mayam se kari kai gi adun maximum level da hojik laiba tang kumapan phawda ay adu program chu hajarake yaitho iba akoi free registration gi matang se maximum da akoi yam happy na bi haw aduga yariba makai yam drabada 50 unit khato shi moi lehen bi ho na taragati koi mayam tung da su problem na single lak pa yai duna crew ki oigera akoi ki TNC ki oigera hari ba lai ba kuding mak se handa ki thasida mayam loina maximum level da laina na na bi ho habisi ai ki side ki oiba suggestion yes Creation program sina kari akoi da pibige haibaduni educational program sing chu mayam makoi de PB Creation program si yaw ba matam dagi mayam adum tabiram gani education gi aba seminars webinars na singba adu haji aina panjakri duni global gi aba portfolio sida haidi more than 20 sectors in a like na sigumba gi portfolio sida mapu aba phangna bagi mapam and adu khakta natana tha goding gi aba monthly gi aba loyalty program amadi ko myam phangra akoina thada bal policing kun khak akoigi IPO leraga pipes leikiba singdu ki paisa duga lupa lakh tara thada kiba myoi dugati phangba khenani aduna kanagumna $1 gi makha phangba yawi kanagumna $100 gi mathak phangba yawi adudi isa na yes haina lebiga dabune aina thada jakriba amount gi makha only habitu adubu moyi eba pibam thopa loyalty bonus program dum di pirida yes ma'am yabiningi ko yes aduga amana sida profit bonus haidana koi yang unconditional oiba haidi pirasu yaba phangsu yaba haibadi laite phangning ba khoi gi phangning manga tane adu company gi oina di pirasu yaba bonus amani sigumba phangnana gi oba profit bonus program amasu thambiri adu makhan gi khudong cha amasu site lai haiba crypto unit program sina maram kanda yang regulated or yang transparent or financing amani habisi crypto unit program yaubudi myam biram gani aduga haiba crew sigi karaida akoigi asset na chingbada su akoigi lan thum lesson ba matam da sapkhat na widam ta yamna kana ba makhangi program amsu kene da pasha ma marang kare di masan asset na ching myam leitam aduga si
karamba makhan gi khudong chabno haidi global gi oiba margin hijing hai taringa sa in haije kiba 2024 and 2028 aw manungda koi global gi oiba portfolio mayam amagi mapu oiba phangani habdu gi circulation sa ko matam so koi khudeng makse du gi khudong chaba amasu pivi haiba crypto unit program sina aduga dividends in future dividends kana gumbana akoigi nasai 1% 1.5% 2% 3% haraga isa isa gi sum yon thoki tari yon thoki ba makai du dividend pangoi hayeng akoigi company sin external platform da external platform da sang aba matung da dividend haina phangaduriba thakuding gi oina phangaduriba akoigi paisa hai tare akoigi kana khudong chabdo yon thoki ba makai du amta yauroi ko aduna yon thok khrabaga su lei hori bane ba sinduda phangdadu adugumba makhangi khudong chabdu masu haiba crypto unit program sin PBA. Yes. Sigi oriba akoina tawduise 2020 sida yariba makai world se crypto unit program sina conquer tawsi haiba posini mayam yes haragadi plus point am thaga piro natragan yes am ta haibiro aim to uzage yam ngai mayamna punna sigi thabse MLCI have a posse koi mu makatana taw ngamba na te koi punna punsila kan hujik jik phaw the more than 150 hen kraba countries more than 170 hen kraba se koi whole world si kan ka taw si have ni ba yari ba makai 2020 si because kai no har gadi 2020 si da koi global gi oina amana amadu yon thok yan sin ya gi platform am bira ka ni 2020 si da koi ki har ba STO gi platform si sang du oibana mara mora kanda 2020 sida hari akoigi whole world si kan ka si habni mayam yes habira ko yam yam nuai jai aduga karamba thada STO sangni karamba thada IPO sangni haba potumudi hangbira kanu sangam dai automatically koi isagi website nai adu automatically put up kani adu dum upa phangbi gani aduna karamba thada kamaina habni singo loin lagni adu hakna chu hathu gumse. Yes, MLCI business. What is MLCI business? Multi-level crowd investing business happening. Sigi multi-level crowd investing business habasi 2012 da akoi former President Barack Obama na is a legal instrument ama oina sinaba yai han approve tawbe khrawa adugumba makhalgi business amani aduga akhoni yam nungai bati whole world ki oina ihan han ba platform da lai ba siti akhoi gi haiba new groups of companies sina han ba platform sangi sigi MLC have business sigi partners oiba akhoi kuding makse khoi chathok sani ngai we are always proud to be a part of this MLC business. Ma'am, yabiningi ko. Yabiningan gadi, ma'am, yes. Hana, amtang ay, amtang tanggap pilo. Yes. Nungay? Kung nasi Fauba, haliba MLCI business na kari-kari isip tau krage habidong tang yen minasi. 2014 da hokibani nasi Fauba sahi mga henkre. Sahi mga subagi celebration na koi Delhi da koi 5 years ki oiba event program pang thokri batani koi Manipur, North East Side, Nagaland, Meghalaya, Mizoram, yama masalakan thousands of people attend thokri batani. Aduga for sida more than 10 lakhs of partners henry even akoi Manipur the population sigi more than 1% hen khabani akoi gi sida se saru ya si akoi ne ena chakthok sa ba ya badi ngasi phawda ai gi knowledge ki matung ina de ai samak si akoi emwe hai ba MLM business to gi founder amane called North East ki sahi kun ga mathoi hena MLM network marketing da experience lai ro mi amasuni adubu
any other MLA, any other business, amada ngasi Fauba the whole entire example when we Manipuri 1% yaw population yaw adu in a very short period of time ta when hojaki 2019 de khaktane koi whole north east the hokibasi hariba sidai sida 50,000 henna partners Loiba haibase akoi yam chakok saninga ne akoi whole population si 33 lakhs for we natte hariba 32 point something Loiba siki 1% henna yo aduna mayam siki tamapdi how bam tang de phone to kamai phumina ga tum khangde aigi side tagi di mayam punna sidai sida amatoina join hands toraka work tawmina ka 1% hen khibadungna akoi 10% 15% entry ki oiba magi oiba dreams tadi at least 15% of the population whole world na sigi oiba new economic evolution of the world na piriba education system piriba khudong sa ba whole world the labor population sigi 10% of the population enjoy toriba 90% of the akoi ki wealth se akoi loin mak na phangna bu hotna minasi sida at least 15% of the population je sida yauna hotna si haba sida saru yabu ina akoi example on have the akoi Manipur ki oba myo 1% hena sangjin giba 2% yo kadu bo sigi dang ta hobo kuba antang mayam gi ta minasi and amuka so hanna mayam bo ay salute tawzari. Yes, I'm really happy. Aduga world ki oina 150 countries khatanate more than 170 countries hena akoi sida saruk yamina khrabani aduga financial education matangda investment matangda global business ke opportunities kaina has matang akoi amam accept tawmina yam nungai multi-level crowd investing business habsi karino habsi high slides na maramore adum mayam uba phangbiramgani hana khali amana ama join hand tawga satminaba platform mayam amda laiba phangi pesa mayam ama tamba phangi haba poto sigi oiba slides na adum uba phangbiramgani habsi ai laujai. What MLCI can offer? MLCI have a multi-level crowd investing system sina kari mayam da pige hariba posi akoi ngasi oiba office da akoi gi oiba global gi oiba leaders council member anina hadi saknairaba sasi amadi rajen hariba saknairaba sar anisina mayam da pigiba training du da su yawrni karamba makan gi training ngasi gi oiba ngarang gi oiba homework tu da akoi kari no MLCI na piba haiba point tu da su sida khara laire adu di yaho da laire ga su haiba sida laiba point sida ki su adum lakhot lakanda mayam point tara piu haiba da dum et taw ya kani haina I lawsi sida MLCI na offer PDC first kudong sabsi kaino training ama pi aduga atat akham laitaba income amasu pi income hare adum khangni ku metelonda aduga international gi oiba business amasu pi karamba makhan gi business yum thadoktraga su yum da dum lairaga su tawbiya aduga world gi oiba world class ki oiba business gi course amu oiba yanna bi khudong sab amasu pi piri aduga sida pibiri si loyalty program oina ni October 2021 Fauba phangani habit khudong chap pibiri aduga trophy bonus ama phangnabagi khudong chap amasu sida pibi aduga yam phajaba amana portfolio si sigi matang haidi portfolio capitalization happening portfolio makhan makha mayam ama phangnanabagi platform amasu MLCI pibi aduga global ki oiba merchandising na matamda yawnanabagi khudong chabam chu pibi haiba global ki oiba merchandising hargade khoi gi leje portfolio khuding makna worldwide oiba matamda global do oiba matamda akhoi si kayam yamna phangdagi paigadagi haiba singdo koina han leiram da khangam da mayam do platform do khoi si pibi ri sine
yes mayamna huwa mayam purga su thagat pirai adui mathakta yam nungaije plus sign ama yes sign ama mayam pibirakpa I am very happy. Aduga kaigum matamda su khalamba yai sibu paisa mayam tanba yagadaragne hana paisa mayam taningrane haibna sensu sigi email se business la aduga sigi business bu unlimited oiba income ama global business amagi saruk ama oirakan unlimited hai atat akam laita income ama tanba yagadrane haibna sensu par khalamba yai bisa isa aduga international gi course amabu oiba yagadra su mateng pangba yagadra aduga sida mai pa aba myoy mayam ama kapunba phangadra natragana mai pa pa myoy ama oiba phangadra ngamgadra aduga financially free oiba ngamgadra aduga akogi manglan kudingmak mangphaunaba ngamgadra haina isa isa makna khanbiramgani haina ai loksai yes ngamgani karigidamta kamaina ngamgadagi haragati wheel of business growth haibasigi matung ina wheel of business growth se kaino haragati ihan hanbada ekoi isa isa na tawse more register mi mayam register tawbiro adu oiba taragati volume chawrani more volume chawba taragati masana automatically more business earning have masan earning do adum chawrpa tagani adu earnings of taragati hojisi ki ba crew ki ba platform da pdcd akoi ki earning khakta natana tongan ba akoi ki crew ki ba portfolio tu da su extra hamu hakat pi aduna portfolio su mu chawka kan portfolio chawka taragati akoi na tha kuding oina pungjiri ba payout haiba tare sida play out haina iresima soe payout haiga damni haiba payout na singba singsi chauna marang kaina phangakani mayam su dum khangbiramgani mamang tha phangambadagi mathang tha hengalakpani haibe athadi koi kaigum matamda profit bonus se company growth ki matin hanthaki ba oragadi hanthare adu nattaba jati akoi gi thabak really work tawjaba myoi makhaidi masana portfolio hengalamgani tha kuningi paisa phangse hengalamgani haibasai 100% ai haijake ado hengapyargadi leadership hengatli yes haina amtang haibiro ai amta yengsake yes kanano really thabak tawisi kanano really hengalisi habisi ubadum phangi dugidam ta thaga se aduna mayam puna work tawminasi hena phanghan widamta yam greedy oibugi wafam nate adubu akoi gi oiba company gi oiba target akoi gi CEO gi oiba target akoi kuding maki oiba target oisi 15% of the population se koi lakman widamta yes akoi pung ama henjin khre akoi gi oiba ngasi gi oiba webinar si yamna phachana akoi taminari nungai adu hatang tension awai hona jage yes promotion and news da kai yengasi conference na singba akoi mafam mayam amda pangtokpa singdu akoi gi isa isa gi oiba back office ta news ta changbiu adugi matungina loin upa phangbigani krai da meeting pangthoi habna singba haiba country singsi khajitani whole world da mafam khuding maka any akoi language pangthoi adui matata koini yam nungai sebasi koi Manipuri language da phangba koi kan akoi webinar na singba silaka na mayam da tahan ba phangse yes coming 2020 da pangthokadaba event city karaida no haraga Moscow da koi head office lay sida that 19 and 20 October gi 19 and 20 sida koi event si pangthokadaba ni 2020 ki akoi gi sahi taruk ki suba event program sida pangthokadaba ni mayam sigi damakta passport laitaba makai passport semdok piro ready de laibiro han expire oikraba kanguna amu renew tawrga thambiro aduga atupa amana mayamna khangdaba koi EIP gold anniversary haidana kalam amaka laibani EIP section da sigi EIP se akoi chahi manga subagi anniversary duda akoi ikai khumna utpo oina launch tawkiba aduga makhan EIP ni aduga sibu
only limited numbers katani 350 katani aduna EIP section da sanga ga yengbiu si 350 se kaya katanga ra ki haid hauji 350 oitrani aduga sariba posi souvenir amani aduga 24 carat ki gold ni 35 gram kini magi thab gi diameter se 40 mm oibani aduga mathangi dadi samona sini hana ulakanda ai mayam du upangna na bari hona jake aduga si mayam na khangbi da amna haiba amount sima phangi siga yam khetnai da hana khanba yai crew token su yawbani aduga khetnai hana khanbi ganu sidi matam amada akoi gi new groups of company gi antique oina le horaga du pot amani antique haraga di myam khangbi rangani matam amda thibada phangaroi da aduga adugina maman nai da ba any amount to yonba yaba any amount to lay yaba lay hana phangoi da ba adugu makhan gi antique oiga du pot amani myam khangbi ga da amana sise amatang le hoba taragati imung du da akoi icha isu sarong khuteng mangna khoi da du makhan gi antique am lay haina puthokpa matanda maman haiba achuk hai maman lepa ngamoi du value achuk mate wanga du pot amani mayamna hauje piriba maman hauje piriba ku kan du oina chapi ganu si gi oiba value atuk mate wangani habse ai isam hajeri akoi isamak so dum laitaba nate khoi lai haiba sigi daisida example oina mayamda loina utnana ba leader oina laibiriba mi khudemna amamampi hangingai sida laisina na biho habsin ai suggestion tanga tawjage aduga sidai sida yes sunchoi soidana sigi haiba 350 si manungda loijingai da laihoge haiba mi lairagati ai amta kudusake yes laihoge haiba mioising plus point amta thagapiro leader mayam amadi laihoge hai mamangi de handakida yes mayam thagapira I yes sigi mamansi asukke mate mamansi sini haina lepa ngamroidaba aduga belu yamna wangaba duma makhan gi pot amu hewga toriba koi ki new groups of company ki pot amane mayam munna khandhabiraba matungda amamamdi yumamamda leader khuding makki yum amamam thamba phangawga di yam lebak phaba am oigadori yes thank you so much for supporting me saying that I will buy and putting plus here. Yes, hꯧzik piriba sigi free registration da piriba. Yes, still me ma'am haibira ilagani yes hana. Piriba 150 crew token akoigi token piriba crew piriba si give ni sigi si haukiba akoigi February date 15 da loikrabane adugu moina promotion amoina coming laiba February date 29 how extend to aduna nungsiba isininaw marup mapang sagay na tay maximum numbers ta hariba 150 ki crew si pinner midang taming hapsin view head ming hapsin baga pangada wani verified tawsu tawtrasu du yariba makai head hapsin kraba matunda ha amagi manunda verified tawfu yes dum tanga haijage aduna mayamna nungsibiragati society bu khoigi isa gi iramda mu isa gi myoi singbu nungsibiragati khwaidagi nungsibagi khwaidagi hana best gift ever hadi sangsas te laiba khwaidagi phajaba gift hai sigi gift so oituni karamba makhan gi gift free the register tawbiu aduga moina phangjaga to sigi 150 haiba crew se 150 hana khanbigan matam mamada sigi 150 sigi value se akoina global merchandising da lairaba matungda di kayam oigedage haibdo amamam gi value na $1000 helakpa taraga di moina oigedba value to kayam tang parge yeng moina ngasi free da sam ga yang pangse matam mamada di moise lakh taragi mathakki mapu oigedori ni haibdo mayam kaubigan mayamna free gipsy maximum level de February date 29 February mayamna pinana bhotna view habsin ai hajaki okay thank you yes sigi oiba news sidadi
already akoina hokre haiba akoi blockchain da Ethereum blockchain da transfer tawgibisi hokibagi akoi January ki date 15 already hokre aduga anova akoi marathon February ki date 2 dagi hokiba aduga leiba ki package na January ki date 18 dagi hokiba aduga makhan ki MLC marathon 260 haribasi siki package si akoi coming date 29 phawbadi 800 unit na leiba yabani aduga tha kudingi oina tha kudingi every second of the every month unit 100 laira kan yawi da to hi yawi maru eba pandam di karino haragati hariba marathon si da yawi maru pandam di number 1 akoi si kamai tawdana karamba makhan gi education investment ki matang da bu oiro adagi akoi any kind of knowledge about financial management ki matang da bu oiro kuding maksi si da piri adu khakta natana good habit amasu tamberi nutigi walking chapa exercise tawpa ising lumbu lumbu saba thakpa adagi routine number 9 akoina dreams and desires ayam di lejar kan ithopa haitaba collages sempa haitaba collages kamai semne ko what is collages and khangdaba sing adagi migi mayam amagi contact list na kamai semni kamai contact tawn mi duna yawning tharpam tamda karamba makhan gi reverse question hangtir kan yahundani kamai tawdana yes hayen gatagi adagi karamba makhan gi kudong jamna koina moida pigadurisi haina ching in each and everything sidai knowledge entry akogi isam company sigi oiba sio masamangna directly training piriba du mathakta sidam chairperson ona laiba mila masamangna piriba sidam akoi presidential council member oina laiba members mayam na piriba sidai leaders council member laiba mayam singsina leaders council member the label leaders mayam na piriba knowledge singsi phanglu hotnaba matamda yam chawkraba akoi gi tanja amani si yahoba ta example one harabada siguma knowledge am phanglu hotna matamda akoi isa maksu country mayam am da salakanda sumna dagi 1 day 2 day training dam thousands of dollars spent out me amani aduna sigi value se khangdaba me amam dadi kaisu nate dakata te hana haramba yai adubu sida phanghoba durba knowledge to de documentic immense oraba knowledge amane documentic uncomparable compared to niya laitaba knowledge amane dugis matakta chamchamna su tawde sigi marathon hariba sida ista competition amasu thami matam chana homework pikatpa matam chana mana piriba tasks ma'am fulfill tawa matam chana hagatpa singdasu akoigi hariba coming gi oiba lakaduriba event gi most of antokaduriba 2020 gi oiba program singdasu akoi prize na singdasu ma'am le aduga sida phajana ya lairaba matungda EIP package lairaba matungda saruk yarba miyoi singda akoigi 55% saruk yarba miyoi singda yamdrabda 55% yawigadabani magi meeting attend tawbagi oigera ade hongwa pikhatbagi oigera everything haiba 55% yawraba miyoi singduda akoigi give amo oina event de yawi yana nabagi ticket ama free the pay ticket se flight ticket nate mayam kanagumuna misunderstand tawi yawi flight ticket hane no event training du high event program du yawi yana nabagi free ticket aduna mayam sida haiba MLCI marathon sida akoigi oba north east ki oina di akoigi group tara laibani haiba group tara si oba admin singsi saknai bingaktani maru oina akoigi world oba presidential council member adagi amu akoigi leaders akoi international leaders council members adagi India gi oba leaders akoigi council members sing moi sing mayam yaulbani dus mathakta hai akoigi office ki oba manager sing mayam yauri to sida aina panjaning bati mayam na kari gum homework to bu oiro kari gum afa khangde haragati akoi nunti gi oina morning gi afternoon gi akoigi session north east ki oina han laijek office sida akoigi ai ngasai so hana haijek every day gi oina Monday to Saturday si akoigi international gi oba leaders council member oiba si amadi akoi rajen hariba saknai raba respected leaders ani is all the time available oibani moni de knowledge love you tanabi nainabi they have dedicated for everyone
mayamgidamta dedicate tawrapani aduga plus yam nungaibam office sigi manager oina laiba Miss Arun Kumari masamaksu manager oina laiba khakta natana sigi marathon gi su minna mo oribani koki mentor amu oribani maga su tanabi homework kamai tawgani kamai upload tawgani haibana singba singche loina mak tanabi aduga yam nungaibamna sidai sida akogi North East ki oina India ki oina laiba akogi India ki local council members example oina palabda akogi Madam Purnima adagi akogi Nagaland ki oina laiba Ukhrul ki oina laiba Madam Benny ay nupi oisabni nupi na hana palle waro biba yate adagi sidai sida example oina palabda akogi Sir Deepak adagi Sir Navakumar Sir Romeo sumaina lairiba mayam singsi loina mak tanabiyu adugi sumathakta akoi Miss Sanayama all the time mayam gidam ta katho agal miyo amani mak sadum tanabiyu kamai tawpata ki hanna simba and plus yam na ha oina yauriba akoi gi sigi marak sida yauriba ay maming kaukre ngarang handasu hindi da presentation pi hiba akoi gi magi maming si kaukre waro bibi yade yes ngasai da su akoi wangang da yauri mayam maming du amtang sidai sida amtang pibiro yaraga da ay kaukre magi maming du sida meeting tabu yauri gati Yes, thank you very much. Sirikan hagani. Sirikan sisu yamna well knowledge lairaba. Angang mani aduga haiba sidai sida aina pamta yahogdaba mi lairagadi haibirao kana kana yahogda haibna simsu. Haiba leaders singse morning, afternoon, every session kudingmakta dedicate tawga lairaba miyoy ngakani. Moina akoi kanana kari homework wali kanana kamain upload tawni kamai tawgani haina khangdaba mayamdo loina takpi tambiyu ngakani aduna angang ni man ahani haiba amta laite sidai sida akoi kudingmak mayamna khangna oigera khangdana oigera MLC marathon sida kakraba makai singsi loina mak sungsoi soidana 55% henna attend tawnana bidamang adu tawragati hairiba event tigi tikese phangani haibagi thajaba laibani na phangnari damakta kathu oba miyoy ngakani aduna Sirikan ga tana bigera adek Deepak ga tana bigera Navakumar ga tana bigera Romeo ga tana bigera Purnima ga tana bigera Benny ga tana bigera Sanaya tana bigera Arun Kumari tana bigera hariba leaders mayam singse siloina mak tana biyu moruna presidential council da laiba ay isama adegi ay husband Sarjimbu go oigera any time mayam na any moment ta adum help ni biro tana biyu adum mayam damak ta koi katho bangatani koi punna chaukat minase koi punna nungai minasi aduna akoi punna event ti da yauni damak ta hariba MLCI da yauriba miyo kuding makna hai si piriba home task na chingba fulfill tawnu damak ta mayam dagi mateng lobiyu hai riba leaders mayam chingdu mayam gi damak ta katho leaders ngakani Yes, yamna nungai ba amna akoi si already millions of people yaukre akoi yamna tuna 5 million yaurani habse akoi aset pathajabani kaigino hairagati akoi million ama yaukraba akoi mioi singsina yamdrabada mi manga dang hapa matamda 5 million haibase yamna sathina line yawi aduna koi mayam ge target se 5 million yahonchi habesini entry gi over aims aduna let's work together let's join hand together duga 1 million sina ta matangi slide 5 million yawi haibudo haibu ngamna damta let's work together mayam yes habire ga dikko tang uzage na plus sign tang uzage yes tang haibiro Yes, thank you very much. Mayam yam nungai. Mayam na matto ina support pibidana kung amaga makai pana bijabasida masi ang pabulendana. Yes, I'm sure haibna singba. Mayam habira ko siya. Mi amamam na mi mga pusilaga si business sida yahon ba haiba target sida ako'y sangsimina si 5 million yahon si. Aduna, tasing na hagati ay point amanitang ga mention tawjakige. Isa makse don't underestimate haidi hantana yamna pikna khandabigano atam punamakta
Aduga hana hawkibudi dang asaisi ta hode da nang hode da haina nungaitaba lebi gen aduna aikoi aduna para amani haina khalaseba mamangi uba tongan ba koi companies tawkraba mayam amagi pipes lay ngawtaba mayam ama example oina had step sigini khangde adagi MRF kini khangde hairiba mayam sige kun yaw ngawtaba singduda koi nungaitaba koi sin ngawde da koi sin yaroi damni da koi pisa paro da wara lere dumni da haina khanda biganoba we have lots of chance. Yes, I had so hazard employee ga investor gi khena badu example in harabada I na toina panjaba sigi matang da employee ga investor ga da koi scientist I hajaro yet kisu in I hajara example in harabada Warren Buffett amadi James Quincy gi matang hajaki James Quincy kanan haragati ko harib ko ni mam thaknariba adu mahi yam pamna jaba ko koi cold drink adu gi CEO amani masi Hamada salary kayang na sahi amada tolo kayang pigi hamtam $16 million ne $16 ay kya million amaga lakh tara ado itadi ma sahi amda pi ba paisa kya lakh tara do matara tro ado dem ta khali yun mana phangsa sukim adu su dollar da amu Indian rupees hoto asukim de yam ba ado ma oro sarau jang ne salary yam phangyen ma prop le jaram gani adu atuba side amada Nasai Warren Buffett na habi kibado. Don't be proud. Kay dam ta salary yang phange hana proud to man. Aduga invest am to gre habi dam to be proud to be ya in hype kiba Warren Buffett se kari dam adu hype no have put I took on tang pizza kiba mayam. Example one had Warren Buffett na phange si nungti hi oina $1.5 million ne nungti ki oina phange. Only coke tagi. Stroke dividends oina phangine adu itade amta khala yemne mana phangam ga do paisa me achis sida adu masana dum haire money works for him aduna akoi khuding makse 20 sectors du bi mapu oidoine akoi khuding makse one day di money will work for us ne mem yabini ko yes one day Warren Buffett kumna akoi mayam phangani habisma mayam thajabiu aduna akoi je mafam chaba mafam da koi investor oirabani habisima mayam yabiu adi matata koi gi obe stage ahum da ama han blan krak ani stage da ne koi na ji laiba platform che ani stage powder mi mayam am pusin ba yari sigi tanja se lawbiu mi mayam am da khudong chab se pibiu aduga thabak toriba mayam bu thabak to o si to habina ke tawjasanu kaim ta kai belati adubu moi investor amasu ohen bi ho habisina ina mayam haisen Yes, Sidi yang kan hydragasu adum best of the global ranking top 15 gi. Sidi adum halai tena change to toxin tawraga laibini mayam sidum yengba phangbigani akoi ki Google da. Yes, aina last panjani mo point yam phajaba point amadi kaino haragati. Akoini yamna phaba amadi yamna secure oba future ama tungge bu punsi ma sema se haragati. Akoina ayamba matamda akoigi yamna chawbu khudong chaba mangbase karidai mangbano haragati ahanba point lack of knowledge ne knowledge later second point thajadeda haraga hajik first stage da yahudo mayam hajik second stage yawi adu moida mangi khudong chaba do karida kino trust mayam yabini ko adu amana lack of interest asadu ai thoi ai kaya interest later da thoi yaw de pam de da haiba sibum da kiso dum asaw bu khudong chaba yam mangali yes atopa amana tungda lakadugo vision do uba ngamdaba vision harage tung tholakaduba oi topa yawdo smain vision hadi akoina haje mang do uibudu nate vision hadi akoina saina mit pangthoga su uisilaga su tungda lakadugo uba hangbudu adu vision koiba adugumdo uba ngamdabudu adu dagisu akoise khudong saba mayam mangale example when had the question the yarb mayam since the vision and loje kamaina 2024 da in 2020 24 da natraga su 28
adu phau manung de something or khoi global merchandising de chang de khoi si oidini ko hai bagi vision amu u phangi dana adu lai buduna bu aso bu khutong sa bu phangdui ne adu u bu phangdo kang aspanga hajil in the order da ba paro da ha bi sing de aso bu khutong sa ba dum masam man ma'am ya bini ko yes adagi amana leadership hairagati sidai sida chigum khudong chab am lai haina chingsin birak na ba mi wat da kisudum obi yawi aduna kana kana kumba hana thengnaru da angang obi yai han obi yai moina harakpa matam da su adum akoi ki knowledge like tabde ki natra thaja wat pa gi natra interest like tabde natra vision wat pa gi orega su moisu leader amani hana khalakan munna tabiu nainabiu adu matung da su adum akoi khudong chab phangani habsi mai haisani aduna kana gumba miyo amna yamna phajaba khudong chaba ama sab pirakpa taragati adu haiba khudong chaba duna kamai tawduino na khangdraba sibu kamai na tawba jangne kamai tawduino khangdaba taragati irai laina say yes sam hada hoi hain heta ya thokho adu matungda kamai tawgadawba no haibadu tamoba taw tamna pasha talakadoine achi haiba phrase kanan haibi ki ye handam de Lisa Branson haiba miosin haibi ki yes when we are in a race to end poverty haven when hojik tong minagado thabak sidi tayam tanate haiba poverty have laiba haiba se lokthok chi haibi lamchenta ko sen nasi habi yes you can mayan yabini ko isa mana yes I can have le ga dem yes I can and am ta thaga piro ai am ta yeng jage matam budi yam laure matam yam laure hain ai waro biro hain lokjai yam nungai yes I can hai si yam nungai ai isa maksu haiba resida yes I can and haijari aduga sigi sidai sida maruina everything I nanga si found the yes I can and tobunga mokochi I sigi credit ti I husband sajin buddha pijage mana maram orakanda all the time yes I can and second credit aina pinning basi akoi group the entire team bu support obi all the group leaders ta I pijage mayam maram orakan sigi property si akoi ki lauthopang ngadoini mayam amatoina wak tongmina gadoini dana mayamna support obi bana maram orakan ngadoini have some thamsage yes new economic evolution of the world sina maram orakanda akoi khuding makse loina property and to bangam gadoini akoi khuding makse loina mai pakminna bangam gadoini akoi khuding makse world ge global ge platform ta changminna bangam gadoini akoi khuding makse world isa issue singna amadi world laiba miyoi khuding makna sakhang hauraga duba isa isuna matam pumbada ningsing hauraga duba adugumba miyoi amamam hembang gadumni haiba sigi damakta ngasigi webinar pi khiba site yongmin na khiba mayam na support to bi rakpai damakta ai mayam bu thank you haijari aduga mayam gi valuable time bu sidai sida pi bi rakpai damakta muka suhanna ai mayam bu thagasari